ꯁꯨꯃꯥꯏꯅ ꯂꯩ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯏꯃꯥ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯍꯥꯏꯐꯦꯠ ꯎꯅꯖꯒꯦ 이보 이보께 저희 ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ 34 ꯁꯨꯔꯦꯕ ꯏꯃꯥꯁꯦ 이마기 ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ 이마 ꯅꯆꯥ ꯑꯩꯈꯣꯏ ꯂꯥꯛꯆꯩꯁꯦ ꯑꯩꯈꯣꯏꯁꯦ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯄꯅꯦꯕꯀꯣ ꯅꯆꯥ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯁꯤꯡꯒꯤ ꯃꯔꯨꯞ ꯍꯥꯏꯕ ꯒ꯭ꯔꯨꯞꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯖꯤꯔꯤ ꯃꯥꯏꯀꯩꯒꯤ ꯏꯃꯥ ꯏꯕꯦꯟ ꯑꯗꯒꯤ ꯑꯩꯈꯣꯏ ꯔꯤꯂꯤꯞꯇ ꯂꯩꯔꯤꯕ ꯏꯃꯥꯁꯤꯡꯅ ꯀꯔꯝꯕꯅ ꯂꯦꯜꯂꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯏꯃꯥ ꯍꯣꯏꯒꯤ ꯀꯩꯒꯨꯝꯕ ꯑꯉꯝꯕ ꯈꯔꯗ ꯑꯣꯏꯔꯁꯨ ꯇꯧꯔꯝꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯅꯆꯥ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦꯀꯣ ꯑꯗꯒꯤ ꯅꯆꯥ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯗ ꯌꯧꯔꯛꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯃꯣꯏꯒꯤ ꯐꯨꯜ ꯁꯞꯄꯣꯔꯠꯇꯒꯤ ꯅꯆꯥ ꯑꯩꯈꯣꯏꯅ ꯁꯤ ꯃꯣꯏꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯗꯨꯅ ꯅꯆꯥ ꯑꯩꯈꯣꯏꯅꯁꯨ ꯁꯤ ꯏꯃꯥ ꯍꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄ ꯉꯝꯖꯕꯅꯦꯀꯣ ꯏꯃꯥ ꯅꯆꯥ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯩꯗꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯗꯤ ꯅꯠꯇꯦ ꯏꯃꯥ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯏꯃꯥ ꯍꯣꯏꯅ ꯏꯃꯥ ꯍꯧꯖꯤꯛ ꯍꯥꯏꯔꯒꯗꯤ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯣꯝꯄꯥꯛꯁꯤꯗ ꯁꯨꯃꯥꯏꯅ ꯃꯈꯥ ꯊꯥꯔꯒ ꯇꯨꯝꯃꯤꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯏꯃꯥ ꯍꯣꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯏꯕꯦꯟ ꯁꯥꯟꯅꯔꯒ ꯌꯨꯝꯗ ꯂꯩꯒꯗꯕ ꯃꯇꯝꯅꯤ 이마제 저희 야매 이마제 정말 얌 속나 쇠 이마위기 염디 그런데 가이가 봐 염디 많이 작게 봐 시들 라이지 마 그냥 보이게 ꯑꯗꯣ ꯉꯁꯤꯐꯥꯎꯗ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯤꯑꯦꯝꯁꯦ ꯉꯁꯤꯐꯥꯎꯗ ꯁꯤꯗ ꯂꯥꯛꯑꯒ ꯌꯦꯡꯖꯟꯗ꯭ꯔꯤꯀꯣ ꯏꯃꯥ ꯁꯤꯗ ꯃꯉꯣꯟꯗ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯦ ꯏꯃꯥ ꯅꯪ ꯉꯁꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ? ꯍꯋꯥꯏ ꯊꯣꯡꯉꯦ. 이마제 ꯍꯧꯖꯤꯛ ꯀꯩ ꯆꯥꯅꯤꯡꯉꯦ? 이마ꯅ ꯆꯥꯅꯤꯡꯕ? Ayos na. Ito ba? Ay, siya medyo ay nagis namba. Ayun. भगवान मुझे को देखना ही कर रहा है भगवान करते तब तो को ना रूम भगवान ने कलर नहीं चाहिए
sini akwai early camp da leise sumaina ne akwai je yamna sai leiba fiang je ngatang leiba do ko akwai bokta leiba ngamde oi sigi palebe ceiling fan ji kem kana dra hai tare ado akwai gi tasena haragadi akwai sakara mege dagi akwai early camp jingda akwai gi fan amam ta ol pining pihaninge thomai sengna atai ngamba ngamdaba akwai fan amani to jo pihaninge su ka haloreba akwai pagumba anjise sumaina yang wana leli habije khangbiyo projasinasu amadi akwai gi tasena haragadi akwai gi mapi ba oiba akwai gi manipuri gi cm Pabung Biren yang pungin tingsaning Pabung zik nari ba Pabung hidak guli ju sawa male ko ba kai oina ngam dri ne Pabung saja ai ha chang je ai ka ha chang je mu ro fly do ho ba ha ai ni ko sta tha ji ai sari so mo ko badi wa ba ba ha so mo ko badi wa ba so ba ja ha ma wa ra mu do pai thajin ju sakot ba male ko Pabung thajin sakot ba ko ba taw male ko taw wa shi pin mu shi ga sa ba ja ko ra dia se amatan chi do ko awang do ma nu chi se sa ni se pan ni shi kan na sa ro ga asiya ta ko bar ba shi ga la la ji mo ko ni sa sa di shi pin ma sa je Pabung sida akhoi sida thari Pabung ya sije na akhoi ahan oi ba nga tum ni ra ga ma da buna ni pa ngai ya ko shi oh ba ngai si tum ba oi hai ga de akhoi Pabung ma je hojik sahi ju yam jale ko hai yum da hojik matam Pabung ma tam da hai ga de akhoi gi yum da nungai na potha ga isu event sanara ga lai ga dam tam ni Pabung ko ado akhoi gi asu halor ba Pabung je asumna wana akhoi makha da mopak se thara ga lele do Pabung ado nacha akhoi na haja ga dabdi ninghan na gano Pabung jo haidi nungai ta ba ma khanbi gano Pabung ko haidi nongmodi soidana akhoi jo lanje loislakani aduga yan tawraga Pabung hoi nungai na yumda muk sangba yam thuna sangbo yo Pabung jo ko nacha akhoi na jonga ma mateng panga lanje loina ba dum phona ga ni Pabung ai shara da dubin kuma na ili mu da fa ro ji ba jan ti ne ro ma yam do aju ji to acha ba thak pa ama ma hu thong lo ro ro ma yam do mai to cha ngi do ko ro do no ha da to ba kun de da ma ngai to da tan da ba ana ni ai un jin ji lang ana ne lang ni ni ko ko lo am dang ji dia ba ama hai ga ma ka ne Pabung hoi haidi nong phadok Pabung na kenom saning ba matam kega amama da ne hoi saba je adum phangmura phangda ba Pabung oi oh Pabung chat ko hoji chat ko pe dum ngamra Pabung ngam da ba nam din nam chat din nam dang wa ne ai mu don ji ba ta ha ga to ja wa oh si keno ne Hall ne hoigi sport complex haitare lei mafam je sport complex ne sumaina mathak che tin ko puna maram marega yamna sai lei se oi kano ana mana wani khadal le aduna yam hoi nga tang lei bu to kumang ro tare yam sai lei je je tare je maya makoi aroi boy na maya pai bi kun pi ba maya pai bi ma hoi mai ben sing gi manak ta khoi ji aroi boy na laksa de jiri gi ngasi khojik chatli jina khoi gi jiri gi mateng pang balak pa 99% je complete oi maya makoi aroi boy na maya pai bi mai ben sing na khoi ok kunjara ngang ấy sao cái mình không chơi được tiếng ngang ấy
ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯁꯥꯟꯅꯒꯗꯕ ꯃꯇꯝꯁꯤꯗ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯑꯉꯥꯡꯁꯤꯡꯁꯤ ꯂꯦꯜꯂꯤ ꯆꯥꯅꯤꯡꯕ ꯃꯆꯥꯗ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯅꯤꯡꯕ ꯇꯧ ꯐꯪꯗ ꯌꯥꯝ ꯋꯥꯅ ꯑꯉꯥꯡ ꯑꯁꯤꯅ ꯂꯩꯔꯤ ꯁꯨꯃꯥꯏꯅ 내용보다 스탠드핸더 지금 말이 말이 뛰었어. 그걸 잡고. ꯑꯗꯨꯗꯤ ꯏꯃꯥ ꯍꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯥꯏꯗꯣꯛꯎꯈꯤꯒꯦ ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯪꯖꯔꯨꯒꯦ ꯃꯊꯪ ꯂꯥꯛꯄꯗ ꯑꯃꯨꯛ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ ꯁꯤꯅꯤ ꯍꯧꯖꯤꯛ ꯁꯥꯒꯔꯕ ꯅꯨꯡꯁꯥꯁꯤꯗ ꯂꯤꯀꯦꯝꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯅꯔꯤꯁꯦꯀꯣ ꯌꯥꯝ ꯋꯥꯅ ꯍꯧꯖꯤꯛ ꯁꯥꯒꯔꯕ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯐꯦꯟ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯁꯟꯊꯥꯗ ꯂꯣꯛꯅꯨꯡꯗꯒꯤ ꯃꯣꯏꯁꯦ ꯊꯣꯛꯂꯛꯑꯦꯕ ꯑꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯒꯅꯦꯟ ꯊꯥ ꯁꯨꯔꯕ ꯅꯨꯄꯤ ꯑꯃꯁꯨ ꯃꯆꯥ ꯅꯨꯄꯤ ꯍꯦꯛꯇ 4 ꯌꯧꯕ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯁꯤꯅꯔꯦ ꯑꯗꯨꯒꯤ ꯃꯇꯝꯗ ꯋꯥ ꯀꯥꯔꯛꯁꯤꯗꯅꯦ ꯅꯨꯄꯤ ꯃꯆꯥꯁꯦ ꯂꯩꯔꯝꯃꯦ ꯃꯆꯥ ꯊꯣꯡꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯁꯤꯅꯅꯦ ꯃꯌꯥꯗ ꯐꯤꯕꯨꯟ ꯅꯝꯃꯒ ꯂꯩꯔꯝꯃꯤ ꯑꯗꯨ ꯀꯔꯤ ꯐꯤꯕꯝꯗ ꯑꯉꯥꯡꯗꯨꯅ ꯀꯧꯀꯦ ꯇꯧꯔꯛꯄꯗ ꯃꯃꯥꯅ ꯐꯤꯕꯨꯟ ꯅꯝꯃꯒ ꯊꯅꯝꯃꯦꯕ ꯑꯉꯥꯡꯁꯦ ꯑꯗꯩ ꯅꯨꯄꯥ 4-5ꯁꯤꯗꯤ ꯁꯟꯊꯥꯗ ꯊꯣꯛꯂꯛꯑꯦ ꯈꯣꯡꯅꯨꯡꯗꯨꯗ ꯀꯨꯀꯤꯗꯣ ꯊꯦꯡꯅꯔꯝꯃꯒꯗꯤ ꯀꯔꯤ ꯑꯣꯏꯔꯦ ꯑꯍꯜ ꯑꯃꯅꯐꯥꯎ ꯁꯨꯛꯐꯪ ꯐꯪꯗ꯭ꯔꯕꯅꯤ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯌꯥꯎꯔꯦ ꯁꯔꯨ ꯄꯣꯂꯥꯡ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯂꯥꯛꯈ꯭ꯔꯕꯅꯦꯕ ꯄꯣꯠꯁꯦꯀꯣ ꯑꯗꯨꯒꯅꯦ ꯃꯥ ꯅꯨꯃꯤꯠ 2ꯅꯤꯔ ꯀꯩꯅꯣ ꯁꯨꯕ ꯅꯨꯃꯤꯠꯇ ꯂꯥꯏꯁꯪꯗ ꯐꯥꯎꯒꯠꯂꯛꯑꯦꯕ ꯃꯥ ꯈꯣꯡ 4ꯁꯤꯗ ꯃꯥ ꯂꯣꯠꯂꯦꯕ ꯑꯌꯣꯛꯅꯕ ꯍꯥꯏꯕꯗꯤ ꯑꯌꯣꯛꯅꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯐꯝꯗ ꯑꯩꯈꯣꯏ ꯂꯥꯛꯅꯤꯡꯗꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯗꯨꯅ ꯃꯤꯠ ꯆꯪꯉꯒ ꯀꯃꯥꯏꯅ ꯃꯥꯌꯣꯛꯅꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯤꯠꯀ ꯌꯥꯒ ꯊꯥꯡꯇꯣꯛꯑꯒ ꯃꯥꯌꯣꯛꯅꯒꯗ꯭ꯔꯕ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯄꯤꯕꯤꯔꯣꯕ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯀꯦꯕ ꯍꯣꯁ ꯄꯤꯕꯤꯔꯣ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯄꯤꯕꯤꯔꯣ ꯑꯩꯈꯣꯏ ꯉꯥꯛꯑꯒꯦ ꯂꯥꯟ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯍꯟꯗꯣꯛꯆꯒꯦꯕ ꯄꯤꯊꯣꯛꯀꯦꯕꯀꯣ ꯑꯗꯨꯗꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯂꯥꯟ ꯄꯥꯝꯗꯦ ꯏꯪꯅ ꯆꯤꯡꯅ ꯍꯤꯡꯕ ꯄꯥꯝꯃꯦ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯃꯗ ꯂꯟꯕꯤꯌꯨ ꯑꯩꯈꯣꯏꯅꯗꯤ ꯂꯥꯟ ꯍꯧꯋꯦ ꯑꯩꯈꯣꯏ ꯂꯥꯟ ꯍꯧꯖꯗꯦ ꯃꯣꯏꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯈꯣꯏꯒꯤꯗꯤ ꯏꯔꯝꯗꯝ ꯀꯟꯗꯕ ꯌꯥꯗꯕꯒꯤ ꯑꯩꯈꯣꯏ ꯈꯣꯜꯂꯥꯎ ꯂꯥꯎꯕꯅꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯩ ꯊꯥꯕꯁꯨ ꯑꯩꯈꯣꯏꯅ ꯍꯧꯕ ꯅꯠꯇꯦ ꯃꯣꯏꯅ ꯍꯧꯕꯅꯤ ꯍꯥꯠꯄ ꯇꯨꯞꯄꯁꯨ ꯃꯣꯏꯅ ꯍꯧꯕꯅꯤ ꯑꯗꯨꯕꯨ ꯃꯩꯇꯩ ꯑꯩꯈꯣꯏꯗ ꯃꯣꯏꯅ ꯎꯕꯤꯔꯤꯕ ꯃꯤꯠꯌꯦꯡꯁꯤꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕ ꯃꯩꯁꯤꯡꯁꯦ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯗꯤꯁꯤꯅ ꯄꯤꯔꯒ ꯆꯥꯔꯒ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣꯕ ꯑꯩꯈꯣꯏ ꯄꯥꯝꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯁꯦꯒꯥꯏꯕ ꯌꯨꯝꯗꯨꯗ ꯃꯩ ꯊꯥꯔꯤꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯂꯩꯅꯤꯡꯉꯦꯕ ꯃꯤꯅ ꯄꯤꯖꯔ ꯆꯥꯗꯅ ꯀꯌꯥꯝ ꯆꯥꯗꯣꯏꯅꯣ ꯀꯌꯥ ꯆꯥꯗꯣꯏꯅꯣ ꯃꯤꯅ ꯄꯤꯖꯔ ꯆꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯈꯨꯠꯁꯨꯃꯟ ꯏꯁꯥꯒꯤ ꯁꯤꯃꯤ ꯏꯁꯥꯒꯤ ꯏꯔꯝ ꯏꯁꯥꯒꯤ ꯏꯌꯨꯝ ꯑꯣꯏꯇꯥꯔꯗꯤ ꯀꯩꯅꯣꯝꯇꯁꯨ ꯁꯥꯟꯅꯩ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯅꯦꯅꯥꯇꯅ ꯁꯥꯟꯅꯐꯝ ꯂꯩ ꯃꯤꯅ ꯄꯤꯖꯔ ꯃꯤꯒꯤ ꯑꯩꯈꯣꯏꯅ ꯂꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯔ ꯀꯌꯥꯅꯤꯅꯣꯕ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯁꯨ ꯑꯗꯨꯅ ꯅꯠꯇ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯑꯃ ꯍꯦꯡ ꯇꯧꯔ ꯁꯤꯒꯠꯂꯛꯏꯕ ꯈꯣꯜꯂꯥꯎ ꯀꯌా ꯑꯃ ꯀꯞꯄꯒ ꯂꯥꯎꯔꯛꯏꯕ ꯗꯗꯥꯗꯤ ꯌꯨꯝ ꯍꯟꯅꯤꯡꯗ꯭ꯔꯥ ꯌꯨꯝꯗꯤ ꯍꯟꯅꯤꯡꯗ꯭ꯔꯥ ꯃꯥꯜꯂꯦ ꯃꯇꯦꯡ ꯄꯥꯡꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯅꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯣꯏꯔꯦ ꯍꯟꯖꯔꯦ ꯑꯉꯝꯕ ꯈꯔ ꯆꯥꯅ ꯊꯛꯅꯕ ꯑꯗꯒꯤꯗꯤ ꯀꯔꯤ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯝꯃꯤ ꯗꯣꯡ ꯂꯩꯀꯥꯏ ꯑꯄꯔ ꯄ꯭ꯔꯥꯏꯃꯔꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯉꯝꯕ ꯈꯔ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯄꯤꯒꯦꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯉꯝꯖꯕ ꯈꯔ ꯄꯤꯒꯦꯅ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯀꯃꯥꯟꯗꯣꯒꯤ ꯀꯩꯅꯣꯅꯤ ꯁꯤꯅ ꯀꯃꯥꯟꯗꯣ ꯑꯃꯁꯨ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯖꯕꯗ ꯁꯤꯟ ꯂꯥꯡꯖꯕꯁꯤꯗ ꯏꯃꯥ ꯏꯕꯦꯟ ꯀꯌꯥ ꯑꯃ ꯅꯨꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯑꯉꯝꯕ ꯍꯥꯄꯛꯄ ꯃꯥꯏꯒꯤ ꯂꯩꯖꯕ ꯑꯉꯝꯕ ꯍꯥꯄꯛꯄ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯏꯃꯥꯁꯤꯡꯒꯤ ꯃꯪꯒꯣꯜꯗꯒꯤ ꯑꯗꯒꯤꯗꯤ ꯈꯨꯟ ꯉꯥꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯀꯩꯅꯣꯗꯒꯤ ꯊꯧꯅꯥꯗꯒꯤ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯖꯃꯟꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯖꯤꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯁꯦ ꯂꯥꯛꯇꯕ ꯇꯧꯗꯕꯁꯨ ꯑꯣꯏꯖꯅꯨ ꯑꯗꯒꯤꯗꯤ ꯀꯨꯀꯤꯁꯤꯡꯁꯤꯁꯨ ꯂꯥꯟ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯕꯁꯨ ꯑꯣꯏꯖꯅꯨ ꯑꯗꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯁꯤꯗꯒꯤ ꯂꯥꯛꯆꯔꯤꯁꯤꯗꯒꯤ ꯍꯟꯗꯛ ꯂꯥꯛꯆꯔꯤꯁꯤꯗꯒꯤ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯗꯨ ꯑꯣꯏꯖꯒꯦ ꯍꯣꯏ ꯁꯨꯃꯥꯏꯅ ꯁꯣꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯕꯤꯌꯨ ꯑꯩꯈꯣꯏꯅꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯒ ꯂꯩꯀꯥꯏꯁꯤꯕꯨ ꯀꯟꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯑꯩꯈꯣꯏꯁꯨ ꯅꯤꯡꯍꯟꯕꯁꯨ ꯇꯧꯖꯔꯣꯏ
फाइनली अखोई कनो तोप लोइसिनजरे जिरीगी इमा इबेंसिंगी मतेंग फांगबा दे ngamba mateng pangba khoi loisinjare masina hujik nasina pongoi loisinjare ru mayam yam nungai jiri da lakko je yam thina nungai layamiba ichin nausing yam thina phai moiga punba moiga laiminaba moiga chamin thangminaba yam thina nungai thina thagale manipurgi mafam kya da laibiriba adagi imphal sir leibiriba isinausinju jirida amutang lakpiraga jirigi isinausingu kamai leirige kamai ni hingige haibado amutang di yengbiu phanda leibiriba isinausingu jirida leiba isinausingna yam kana nungsina solhori मैम कोई हौजिक जिरीगी जिरी पेट मफमदा लेरे कोई थिंदोकपिरे कोई चे बिक्तो अदगी कोई इबाई थिंदोकपिरे इबाई को संता मैम कोई इफान दा थोक नबा क्वाचिरी दगी इफान दा थोक नबा तो नसाइटिंग आई बदो के कोई उसले तारे हाय तारे वे चित्र प्रा तो ये सब में मनिंगी पेजे कन बेहन मंदना तब ना उनका माल जे वो कन बेहन मन भाई देखो मैं आपसे जे वो तभी तब ना उनका माल ने बतो शेख बदले बस सुत रहे मुझे आता बाबू आयो अनुमान से तो जाते ना फाइनली हम को हो रहा फन हो गया ये चीज तो फन हो गया नेक्स्ट टाइम फन हो गया मैं कोई लोग बुलाए ये सार इन्ना लोग बुलाते हैं सार समझ का लोग बुलाए कोई ये कॉलेज लोग सिले